इरमदम इपाउ YouTube channel मियंग ताबिरेबा पुनम पुतारामना ओक्चरी ngasi phongkhiba tongan tongan ba pauche singdagi maruoiba pau khara pathokchari ahanbada maruoiba pau BJP gi leader singi akanbu wafam tabada MLA sing Humang Kangnare Leingak Semlagani nungsinana laimina kho khangalakle Sidni gi bondi bit terror attack ta MEEOI taragani thoi sire kunga mapan sokle MG Narega gi mahut jiramji na sinna bill puthokre amadi Tiger Party dagi TANTHOKKHRABA misak amani haina Pambaina lusingba ULLF na thadorokpa cherol amana hairi Haujik pau sandokna pijari BJP gi leader singi akanbu wafam tabada MLA sing Humang Kangnare Leingak Semlagani nungsinana laimina kho khangalakle Manipur BJP gi MLA sing center gi lusingba singna korakle government ama thubada semhalakni haibagi thajabada yumfam oiraga harau harauna Delhi da chakkhraga center gi lusingba singi akanbu wafam tarubada MLA sing Humang Kangnare BJP की जनरल सेक्रेटरी ऑर्गेनाइजेशन BL संतोष अमसुंग नॉर्थ ईस्ट की कोऑर्डिनेटर संबित पात्रा ना चियर लौदुना ngarang न्यू दिल्ली दा लेबा पार्टी असिगी हेड ऑफिस ता पुंग अनि चुपना मिफम फमख्रे मिफम अदुदा टेक्नोफल एससी की MLA लेट पाउ हापकी साइकोट एससी की MLA पाउलेलन हापकी अमसुंग थालोन एससी की MLA बुंगजागिल बाल्टे दि सरुक याखिदे थाजब याबा मफमदगी फंगबा पाउगी मतुंग इनदी मखोइगी नकनबा मियोइसिंग असि अना यावना मिफम अदु यावखिदबनि हाइना चेरोल अममम थारखि अदुमकपुम मखोइ अनिदि ngarangsu adum Delhi da leiba ukhi haire पाव असिना मखा ताना हाई पुंग अनिरोम वरी सानाबदुदा मणिपुर की इंगतप्पा हंजिलकनबा यामना कन्ना होनगदबनि हाइना सिनरखि मरु ओइना कुकी MLA सिंग मैतै MLA सिंग तानरगा मणिपुर लेजिस्लेटिव असेंबली दा हान लाहनगदबनि मदुदा थोलकपा याबा खुदोंग चादबसिंग अदु MLA मसान थेंगजगदबनि समना हायरबदा कुकी न यतपदना कुकी की MLA सिंग न ताइना जगदबनि मैतै न यलकपदना मैतै MLA सिंग न थौदांग लौजगदबनि मथौ ताबा सिक्योरिटी लौरगा असेंबली दा हाना पुनगदबनि ngasidagiना मथंग सही फेब्रुवारी 13 फावबा हिंदूगी ओइना लाई चेप्पा मतमनि मरम अदुना जनवरी 13 फावबा असिगी मनुंगदा मसक थोकपा थबक अमा हाना उहनगदबनि करिगुंबु वफम असि थबक तो ओंथोकपा ngamdragadi करंबा मतम फावबा असेंबली डिजॉल्व तौरगा थमगदगे हाइबदु नखोइना अदुम खंगजौ काश्मीर दा चाही अहुम हेना PR थमखिबदु निंसिंगो हाइना यामना कनबा वार्निंग तौरखि पाव असिना हाई कुकी नागा अमसुंग मैतैगी MLA सिंग पुन्ना उनरबा तुंगदा कुकी खक्तगी ओइना MLA सिंगा मैतै खक्तगी MLA सिंगा तोंगान तोंगाना मिफम पांगथोखि मिफम अदुदा गवर्नमेंट अमा सेमहनंगबगी अपांबा लै अदुबु मसक थोकपा इंगतप्पा हंजिलहनबगी फिबम अमदि नखोइना उहनगदबनि करिगुंबा मरै मतंग तौनरकलगदी नखोइगी थक्तसु अकनबा मियंग संगनि हाइना की हल्लखि हाइरि BL संतोष की अकनबु अफम मयाम अदु तारुबदा MLA सिंग मिपाइबा फाउनखि गवर्नमेंट अमा सेमहलगनि हाइबगी हराउना चलुरगा पलुम अमा नंसिलकपदा हुमांग कांगनरे अतोप्पा पाउगी लिखुल अमना हाई ngaranggi मिफम अदुदा कुकीगी MLA अहुम सरुक याखिदबदुगी मनुंगदा अनि अमदि मखोइबु लोइबा खुलाई पाइबा कांगबु अमना यामना कन्ना अथिंगबा पिरकपदगी मिफम अदु यावबा ngamदबो ओरंगबनि हाइना लवी मसिमंगना कुकी जोसिंगी मरक्तसु नापाक तानाबगी फिबम अमा उरे हाइरि सिडनी की बोंदी बिस टेरर अटैक ता MEEOI taragani थoi सिरे कुंगा मापन सोकले ऑस्ट्रेलिया की सिडनी दा लेबा बोंदी बिस्ता खुलाई पाइबा MEEOI अनिना चाथरखिबा अटैक ता MEEOI taragani थoi सिरे MEEOI कुंगा मापन सोकले सिडनी दा लेबा जिउ फुरुप की MEEOI सिंगना चाही की ओइबा कुमै अमा पांगथोकलिङैदा अटैक अदु चाथरखिबनि सोशल मीडिया दा थागलखिबा वीडियो सिंगदा अमुबा मचुगी फिजोल सेटपा MEEOI अनिना कैंप बेल पेरेटगी बोंदी पेलेबियन फाउनबा मफम अमदगी नोंमै राउंड कैमरम काप उखी जुदाइजम दा लाइनिंग चटपा MEEOI सिंगना हनुका हाइना खंगनबा नुमित निपानी की ओइबा कुमै अमा पांगथोकलिङैदा थौदोक अदु थोखिबनि कुमै अदुगा मरी लैनना सिडनी दा लैरबा जिउ फुरुप की MEEOI सिंग थोरम पांगथोकफमदा तिनखि मियाम तिन्दुना थोरम पांगथोकपा हेक हौरकपगा इखंग खंगौदना नोंमै कापसिलकपा हौरखिबनि मदुगी मतुंग पुलिसना अटैकर अमा हालगा अमा फाहुखि हाइरि Fuck yeah! MG नरेगा की महूत जीरामजी न सिन्नब बिल पुथोखरे महात्मा गांधी नेशनल रूरल एम्प्लॉयमेंट गारंटी स्कीम MG नरेगा की महूत सिंगदब बिल अमा पार्लियामेंट की निंगथमिफमद पुथोखरे विकसित भारत 2024 की पांदम फंगनबगी वाखलोंदा पुथोरखिबा बिल अदुगी ममिंग भी विकसित भारत गारंटी फॉर रोजगार एंड आजीविका मिशन ग्रामीण कवी
Assemblyda VBG Ramji kauba bill adu soidana pass taunabagidamag BJP gi MP khudimag parliament ki mifamda saruk yanaba whip isu tauki kumja lising ani manga da matamdugi UPA government na khungangi lamda leiriba mioi singbu chahi amagi manungda numit chamani thabak pinabagi pandamda MG Narega scheme hodokhibani scheme asigi mahot singadoriba anoba thorang asida khungangi mioi singbu numit chamaga kunga mangani thabak pinabagi wafam yauri Thabak loiraba matungda chayol ama natraga numit 35 gi manungda khosumal phanghanbagi wafamsu bill asida yauri karigumba apiba matam asigi manungda khosuman phangdaba thoklabadi unemployment allowance phanghanbagi provision amasu bill asida yauri anoba scheme asigi matung ina scheme asi category mari thokna khaidokli hairiba category sing adudi water security rural infrastructure livelihood infrastructure amadi disaster resilience ni lau uba matamda khungangi mioi singna thabak sinba maramna khunjat singi khudong chagadaba matam yenglaga thabak suhanbagi wafam bill asida yauri manung mapan phawna thabak tawhanbaga loina sabjin sajanba yahandanabagi pandamda biometric amadi geotech na singba thorang lokhatpaga loina sinmi singna wakatpagi khudong chabasu phangangani hairi MG Narega ga manadaba mongda Jiramji gi oinadi center na chada humfu gi changda sel puthoklaga state na chada ni fu puthokani awang nong pok lamdam amasung Himalayan state gi oinadi center na chada marfu tara puthoklaga state na chada tara puthokani adum oinamak union territory singi oinadi achang basan pham chada chama center na puthokani Thaurang asi lakhatpada chahi gi oina lupa crore lakh amaga 10 big yankhai ga mathoi changani haina panari NDA government alokhalakliba thorang asibu yaningdabu fongdokladuna Congress ki senior leader Priyanka Gandhi Vadrana haiki mamangai dagi chanaduna laklaba rural job guarantee scheme dagi Mahatma Gandhi haiba ming lokthokliba sigi chapchaba maram laingak na pifam thoi India gi oinadi khwaidagi matik chaba lusingbani haina launariba Mahatma Gandhi gi ming lokthoklaga atoppa maming ama thondona khungkangi mioi singda thabak pigani hairiba sigi achumba thawong natte hairi NAMJA NAMTHEKNARUBAGI chahi kunga mathoi miyat pikhrei Sahi Nauriba Nupimacha amada NAMJA NAMTHEKNARUBAGI maralda mioi ama fast track special number 1 Manipurna chahi kunga mathoi miyat pikhrei Miyat PIKHRE mioi adugi mamingdi Khaidem Bisesor Elias Suresh Maitai kawi Imphal East District ki Lamlai Police Station gi manung chanba nongdam maning lekai dagini Maral leirba mioi adubu IPC ki section samriga 33 ki makhada chahi ama jail da thabak suhanduna thambaga loinana Pokso Act 2013 gi section 3 ki makhada chahi kul jail da thamnaba amasung lupa lakh ama fine thina bakhangan ki karigumba mahakna fine ge sempham adu pidrabadi makhata na thamari jail da thamgada bani hairi case asigi sentence hearing chathabada public prosecutor gi maikaidagi mioi adubu masagi chahi 9 subada ngairi Nupimacha amada NAMJA NAMTHEKNARUBAGI dama khwaidagi kanba chairak pibina bataksinki nakal amaromda deputy chief LADC namara leiraba mioi adu chahi kunga mathoi jail da thamnaba wafam thamki hairiba mioi adu kumja lising ani ga taraga mapan gi October 13 tagi kumja lising ani kunga mathoi gi February ani phawba jail da leirakhiba maramna court na piriba chairak asidagi chahi amaga tha ahum kakthabinaba defense ki maikaidagi pukhatki court na nakal anima ki wafam taraba matung maral leire khanglaba mioi adu chahi kunga mathoi jail da thambaga loinana lupa lakh ama fine thinaba khangan khibani hairi Tiger Party dagi TANTHOKKHRABA misakni Mayang Imphal gi Bengun Yangbi lekai dagi Wangmayum Azizur Rahman Allies Tiger asi haukiba chahi lising ani kunga humdoi dagi kunga mari fawba party asigi member ama oina thabak torami party asigi changna kanglon bungak pangamlaktabadagi Tiger asi party dagi TANTHOKKHRABA misak amani haina pambaina lusingba ULLF na thadorakpa cherol amana hairi Department of Publicity and Education UNLF ki secretary Charairongba thokchomna khuyek piduna thorokpa cheron asina hai mahangna hauji mioi kharagi khutpu amma semgatlaga chathariba thabak thawong sing asi party ga karigumba hiram amata da mari leinade Tiger na anti social oiba thabak thoram amata tawroidabani karigumba mahak amasung mahak ki kangbuna anti social oiba thabak tawrabadi maral adugi damak party na cherak pigani haina khangalakle